ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯉꯁꯤꯒꯤ 92 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯄꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯊꯧꯔꯝꯅꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯄꯨꯖꯔꯛꯄꯅꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯔꯠꯂꯝ ꯃꯐꯝ ꯑꯗꯨꯒꯤ ꯑꯃꯨꯛ ꯀꯥꯃꯦꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯧꯕꯨꯛ ꯑꯃꯗ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯈꯤꯔꯝꯃꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅ ꯀꯔꯤ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯃꯠ ꯄꯗꯤꯗꯥꯔ ꯀꯧꯏ ꯃꯍꯥꯛꯁꯤ ꯔꯥꯖꯅꯤꯇꯤꯗꯁꯨ ꯈꯣꯡꯗꯥꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯃꯛꯇꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤꯕꯅꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯨ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯤ ꯑꯃ ꯁꯤꯔꯝꯂꯤꯕꯗꯨ ꯁꯦꯠꯂꯝꯂꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯃꯁꯥꯗ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯐꯪꯂꯤꯕ ꯃꯣꯕꯥꯏꯜ ꯗꯥꯏꯔꯤ ꯑꯁꯤꯅꯆꯤꯡꯕ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯃꯁꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯁꯤꯡ ꯑꯗꯨꯗ ꯍꯤꯃꯠ ꯄꯗꯤꯗꯥꯔꯅꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯅꯅꯕꯒꯤꯗꯃꯛ ꯃꯩꯅ ꯊꯥꯗꯣꯛꯂꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯁꯤ ꯅꯈꯣꯏꯒꯤ ꯍꯤꯃꯠ ꯍꯥꯏꯔꯤꯕ ꯃꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯪꯈꯤ ꯃꯁꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯐꯪꯂꯤꯕ ꯃꯣꯕꯥꯏꯜ ꯆꯦ ꯆꯥꯡ ꯑꯃꯗꯤ ꯗꯥꯏꯔꯤꯅꯆꯤꯡꯕ ꯐꯪꯂꯤꯕ ꯑꯗꯨꯅꯗꯤ ꯍꯤꯃꯠꯅꯤ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯁꯛ ꯇꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯃꯔꯝꯅ ꯍꯤꯃꯠꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯄꯨꯂꯤꯁꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯟ ꯑꯣꯐ ꯀ꯭ꯔꯥꯏꯝ ꯅꯤꯡꯊꯤꯖꯅ ꯆꯦꯛ ꯇꯧꯈꯤ ꯃꯤꯍꯥꯠꯄꯁꯤꯡꯒꯤ ꯀꯔꯤ ꯈꯣꯡꯒꯨꯜ ꯃꯈꯣꯏꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯍꯨꯟꯗꯣꯛꯂꯝꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯁꯨꯞꯅꯇꯪꯒꯤ ꯑꯁꯤꯕ ꯃꯁꯥ ꯃꯃꯥꯏ ꯑꯗꯨ ꯃꯩꯅ ꯊꯥꯗꯣꯛꯂꯝꯕ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯗꯨꯗ ꯁꯦꯠꯂꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯅꯦꯇꯥ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯁꯦꯠꯄ ꯂꯣꯏꯅꯅ ꯇꯁꯦꯡꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯁꯤ ꯍꯤꯃꯠꯅ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯃꯁꯛ ꯇꯥꯛꯄ ꯃꯔꯝꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯣꯁ ꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯥꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯂꯩꯕꯒꯦ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯍꯥ ꯍꯪꯈꯤ ꯑꯃꯔꯣꯝꯗ ꯃꯁꯛ ꯑꯗꯨ ꯈꯪꯂꯝꯗꯕ ꯃꯔꯝꯅ ꯄꯨꯂꯤꯁꯅ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤꯒꯗꯕꯅꯤꯅ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯄꯣꯂꯣꯏꯈ꯭ꯔꯒꯅꯤ ꯀꯣꯟꯅ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯒꯤ DNA ꯁꯦꯝꯄꯜ ꯊꯝꯍꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ DNA ꯁꯦꯝꯄꯜ ꯑꯗꯨ ꯀꯂꯦꯛ ꯇꯧꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯌꯥꯎꯔꯝꯂꯤꯕ ꯐꯣꯟꯒꯤ ꯃꯍꯥꯛꯀꯤ ꯀꯟꯇꯦꯛ ꯂꯤꯁꯁꯤꯡ ꯑꯗꯨꯗ ꯌꯦꯡꯈꯤꯔꯝꯃꯤ ꯀꯅꯥꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯀꯔꯤ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯨꯞꯅ ꯊꯤꯕ ꯍꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯠꯁꯑꯦꯞꯇ ꯃꯦꯁꯦꯖ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯦꯁꯦꯖ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯐꯣꯟ ꯀꯣꯜꯒꯤ ꯑꯌꯥꯝꯕ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕꯁꯤꯡ ꯑꯌꯥꯝꯕ ꯗꯤꯂꯤꯠ ꯇꯧꯔꯝꯈꯤ ꯃꯁꯤꯗ ꯄꯨꯂꯤꯁꯅ ꯈꯤꯇꯪ ꯉꯛꯄꯗꯤ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯃꯁꯥꯃꯛꯅ ꯐꯣꯟ ꯑꯗꯨ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯀꯛꯊꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯣꯝꯗ ꯈꯟꯈꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯊꯥ ꯈꯔꯁꯤꯗ ꯆꯍꯤ ꯈꯔꯁꯤꯗ ꯃꯍꯥꯛꯀꯤ ꯍꯤꯁꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯈꯤ ꯑꯁꯨꯝꯅ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡꯗꯥꯕꯁꯤꯅ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯈꯟꯈꯤ ꯑꯃꯔꯣꯝꯗ ꯑꯁꯤꯕ ꯃꯁꯥ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯣꯂꯣꯏꯈꯤꯔꯝꯃꯤ तसेंगनमक हिमत पदिदार महक लेखिद्रे लोइनना इमुंग मनुंगनसु हारिबसिगिदमक महक सीक्रे हाइदुना तेंगथाबग लोइनना महक मथोंग मंगम निंगथिना पांगथोकिरा अदुबु खुंगंग असिदा थौदोक अमखक थोकि हिमत हारिब मियोय असिना महकना सिरिब नुमित असिदगी खुंगंग अदुदा लेबा मदन कौब मियोय अमा मांगखिरम मदन हारिब मियोय असि
Himat hariba nupa asigi lowda thabak suramba mahaki ingkol thabak suramba mi amakhak amaromdana Himat na mahaki ingkol manungda siramba loinana Madan na mangkhiba Makoi ani hanagi nungainadaba leibadagi Madan na Himat pu hatlaba matungda mamai mai tharoktuna ingkol aduda hondoklamlaga mahakna khungang adudagi mangkhibra haiduna police na mukhanki adubu Madan gi khungul libada fangki Chingnariba wapamdi Madan hariba miyo asidi yamna laireba mi amakha adubu Madan gi khungul libada su phanglaktrabanina police na case asida kari lakadabano haiduna amuk hana sin of crime da fangkiba mayam aduga haibadi diary gi chechang selam liba firon Himat ni haiduna poloikiba loinana tasena makki mahakki mamai adudi Himat ki mamai ni haibadudi mamai chakkibana khangba ngamkidaba masigi matungda Himat Patidar gi mahaki DNA gi sample collect tawba adu police no wakana malaki maramdi Madan hariba miyoi asi imung manungda mahakki thijanba investigation amu horokpa matamda Madan gi sawung sada asiga Himat Patidar hariba asiga sawung sada je haipet manaram noiba chawba wangba chawba phibam mawung matau haipet manaram masidagi tasingna police na chingnaba malaki madudi Lopam masida siduna leiramliba miyoi si Himat nattuduna Madan oiramlabadi haiba wapam amukhangaki adu orabadi Himat hariba sinadi Madan budi hamna laina hatpa ngamani maramdi mahakti rajniti amata su khongdaba tawge yauna tawba ngamba sel paiba miyoi amani adu orabadi amukhanna Himat Patidar gi mahakki DNA gi sample aduga Madan hariba miyoi asigi mahakki imung manungi miyoi dagi DNA gi sample lawduna Sagar Forensic Science kauba Madhya Pradesh ki mafam amada sample sing adu thakiram adubu Himat Patidar gi asiba masadagi lawkiba DNA gi sample ga imung manungdagi lawriba DNA gi sample ga ani asi report lakpa matamda chap manaram adu orabadi matau karamna asiba masasi Himat Patidar oigadoribana masini science ki jukta chawkhalakpada miyoibagi DNA gi khongul libagi tongan tongan ba case ka amarum lekre asumna imung manungi machanu padagi lawkiba DNA gi sample aduga Himat Patidar ni haiduna si kiba poloi kiba matamda postmortem gi report ta police na Himat Patidar gini haiba masa adudagi lohouba DNA gi sample aduga chap manabadagi madu Himat Patidar gi natte Madan gini loinana imung manungi miyoiga DNA chanarabanina madu Madan gi asiba changni haibasi khanglakpa ngamki masidani case asigi langla langjin ama inong nongna lakibasi masigi matungda Himat mahaki khongul liba hokiram mahak kadaida leramgadagi Karigidamukta mahangna Madan bu hatuna lolaga lekribna asumna khongul asimung libauki ahanbadi lamhang amada Himat Patidar haiba miyo asi miyoi kharana hatuna mamai adubu mai thadolaga thamlamle haiduna khanba doinana DNA ge sample singda test tawrubadagi siriba miyoi adu Madan ni haiba khanglakpa adu orabadi Himatna kadaida lekibano haibasida police na khongul libauki mahak koiti tibauki Hai singlaba police na thiba matamda English sing ani taraga mapan January gi tang kuntra hariba numit asida Rajasthan gi mapam amadagi Himat hariba miyoi sik police na phakira angakpa wafam sire haiduna imung manungna poloi khraba miyoi adu Rajasthan da leiramki Himat Patidar police na mahak phaduna porki amadi custody da wahangki Karigidamukta asiba Madan gi masada nahakki dress session duna nangi lopam maduda mamai mai thadotun halibana matam maduda mahak chenba yaki maramdi imung manungna di mahak siri haduna mathau mangam phawba pangthokraban masigi matungda mahakna hairaki inspector aigi lupa lakh 13 Madan hariba miyosina pukiban
ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯁꯤ ꯁꯤꯡꯉꯨ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯅꯪꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯇꯨ ꯀꯔꯝꯕ ꯃꯈꯜꯗꯒꯤ ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯒ ꯃꯃꯥꯏ ꯑꯗꯨ ꯃꯩ ꯊꯥꯔꯒ ꯅꯪ ꯃꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯝꯂꯤꯕꯅꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯇꯣꯉꯥꯟꯕ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜꯗ ꯁꯟꯗꯣꯛꯄ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜꯁꯤꯡ ꯌꯦꯡꯕꯗꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯅꯤꯡꯂꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯗꯕ ꯋꯥꯐꯝꯗꯤ ꯀ꯭ꯔꯥꯏꯝ ꯐꯅꯌꯥꯝ ꯌꯦꯡꯂꯒ ꯀ꯭ꯔꯥꯏꯝ ꯇꯧꯔꯕꯁꯨ ꯑꯔꯣꯏꯕꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯐꯥꯕ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯀꯥꯎꯏ ꯐꯅ ꯍꯩꯁꯤꯡꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯑꯗꯨꯃꯛ ꯐꯥꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯩꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀ꯭ꯔꯥꯏꯝꯒꯤ ꯑꯔꯣꯏꯕꯗ ꯐꯥꯕꯒꯨꯝ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 30ꯗ ꯃꯍꯥꯛ ꯐꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪꯈꯤ ꯃꯗꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯇꯧꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯒꯦ ꯈꯟꯈꯤ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯔꯕꯗꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯕꯅꯤꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯪꯍꯧꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯗ ꯗꯥꯏꯔꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯗꯥꯏꯔꯤ ꯊꯝꯂꯝꯈꯤ ꯗꯥꯏꯔꯤ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ATM ꯀꯥꯔꯗꯀꯤ ꯄꯤꯟ ꯀꯥꯔꯗ ꯂꯣꯏꯅꯃꯛ ꯄꯤꯟ ꯀꯣꯗ ꯄꯨꯝꯅꯃꯛ ꯍꯥꯞꯂꯝꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯁꯨꯕ ꯅꯣꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯥꯀꯟ ꯑꯃꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯡꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯀꯤ ATM ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯊꯝꯂꯝꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨꯅꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯔꯥꯝ ꯒꯣꯄꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯂꯩꯈꯤ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯏꯟꯁꯨꯔꯦꯟꯁ ꯑꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯔꯥꯝ ꯒꯣꯄꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯅ ꯂꯣꯏꯅꯕ ꯍꯧꯈꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯖꯤꯛꯇꯪꯁꯨ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯁꯝ ꯀꯛꯄꯤꯒꯦ ꯍꯥꯏꯈꯤ ꯁꯝ ꯀꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝ ꯒꯣꯄꯥꯜꯕꯨ ꯃꯍꯥꯛꯅ ꯁꯝ ꯀꯛꯐꯝ ꯑꯃꯗ ꯄꯨꯈꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯁꯝ ꯀꯛꯐꯝ ꯑꯗꯨꯗ ꯍꯤꯃꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯁꯝ ꯈꯨꯀꯛꯀ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯔꯥꯝ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯝ ꯀꯛꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯈꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯈꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯍꯤꯃꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯍꯥꯛꯀꯤ ꯂꯧꯐꯝꯗꯒꯤ ꯔꯥꯝ ꯒꯣꯄꯥꯜꯗ ꯐꯣꯟ ꯇꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯔꯥꯝ ꯒꯣꯄꯥꯜ ꯑꯩꯒꯤ ꯂꯧꯐꯝꯗ ꯂꯩ ꯑꯩꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯥꯛꯑꯣ ꯑꯍꯥꯎꯕ ꯌꯨ ꯑꯉꯥꯡꯕ ꯌꯥꯝꯅ ꯄꯨꯔꯛꯑꯦ ꯏꯕꯥꯅꯤ ꯊꯛꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯔꯥꯝ ꯒꯣꯄꯥꯜꯅ ꯌꯥꯔꯛꯈꯤꯔꯝꯗꯦ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯌꯨ ꯊꯛꯅꯤꯡꯗꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯥꯛꯄꯗ ꯈꯔ ꯐꯔꯛ ꯇꯥꯔꯅꯤ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯃꯠꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯔꯥꯝ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯔꯝꯃꯤ ꯌꯥꯝ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯝ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯝ ꯒꯣꯄꯥꯜ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯗ ꯍꯪꯈꯤ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯅ ꯀꯨꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯔꯥꯝ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕꯁꯤ ꯃꯗꯟ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯜꯁꯨ ꯁꯤꯡꯉꯨ ꯌꯥꯗꯕ ꯑꯗꯨꯒ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯤꯡꯗꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝꯗ ꯆꯠꯂꯨꯁꯤ ꯌꯨ ꯑꯉꯥꯡꯕ ꯊꯛꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯗꯟꯗ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯗꯟꯅ ꯏꯄꯪ ꯄꯪꯅ ꯃꯍꯥꯛ ꯌꯥꯖꯈꯤ ꯁꯦꯟꯖꯥꯎ ꯄꯥꯏꯔꯕ ꯔꯥꯖꯅꯤꯇꯤꯒꯤ ꯗꯣꯜ ꯑꯃꯗꯁꯨ ꯌꯥꯎꯕ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯦꯜꯁꯨ ꯄꯨꯕꯒꯤ ꯁꯤꯡꯗꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯍꯥꯛ ꯐꯥꯔꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯐꯥꯔꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯨ ꯊꯛꯃꯤꯟꯅꯈꯤ ꯌꯨ ꯊꯛꯃꯤꯟꯅꯕꯗꯨꯗ ꯃꯗꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯐꯤ ꯏꯄꯥ ꯄꯥꯕ ꯐꯨꯔꯤꯠ ꯏꯄꯥ ꯄꯥꯕ ꯂꯤꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯤꯃꯟ ꯍꯥꯏꯈꯤ ꯃꯗꯟ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯤ ꯁꯦ ꯑꯩꯒꯤ ꯐꯨꯔꯤꯠꯁꯤ ꯂꯤꯠꯁꯜꯂꯨ ꯑꯩꯒꯤ ꯖꯦꯀꯦꯠꯁꯦ ꯁꯤꯁꯨ ꯂꯤꯠꯁꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯅꯤ ꯁꯥꯕ ꯑꯩ ꯌꯥꯅꯤ ꯑꯗꯨꯕꯨ ꯅꯠꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯦ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ
nang fajanam ta selo ai man bring asumna yu thangminarakpadagi mokhoini ngauroklaba matungda madan mahaki pijol punamak setkiram matam aduda hanadagi plan tawduna lakpa himat mahak atopa dress lawthoklaga selam asumna mahana phagi tawki nangdi pura iga chap manare asumna mokhoini phagi tawduna nokminaduna ahing athengmada yu thangminaki asumna yu thaktuna leringai khara khara ngaurakpa matam himatna tunglomdagi madangi mangak sammet tuna inturga namsilaga makhori adu mettuna mahak hana bahonaki adubu matam aduda madan yusu yamna ngongman bamaramna mahakna khudong chabadu lobada mahak kariguma mata makhut hanba nangkidi masigi matungda lobuk aduda mahakna makhori metpaduda madan wan thaki siba makti sikide sor khar khar adu makhonduna leram adubu mahaki plan asi soiba tare haiduna mahakna thang macha ama lokthoklaga asiba masa aduda thangphangi dak ama postmortem da phangkibadu mahaki thang macha aduna madangi mangaksam da thinjilaga mangaksam adu len thalami masigi matungda madan sikiram siraba matungda himana selakhiba moja purit manungi khongau phawa yauna asiba masa aduda inong nongna sechinbiram tasengnamak himat ki saktam chap manananabagidama himat na honajaba adu madanda mahakna phijol na chingba pulap sechinki masigi matungda mai amadi sakpham du yengba matamda khangdananabagidama samgi sarukhara mai gi sarukhara mahakna mai thadokira tabak sing du pangthokpa loreba matungda mahakki labuk adu hundoktuna thamaki madanat selakpa hanagi pi amanba sing mahang pudunu satki masi orabadi mahaki sel sing dabagi laman sukhumne loinana mahakna yaukibe insurance adugi makhoigi imung manungna lupa lakh kun su phanglagani haiba mahaki plan ase yamnangal gi bawaphamdi thongdok sing asi mahangna crime gi serial digi yengba mahaki plan haibasi adubu police na phana haising na crime tawrubasu aruibada police ki khutta taba haibasidi soidraban asumna january gi kunthra da faduna himat hariba miyo asi mahak sire haiduna insurance tagi paisa imung manungna phanghauna naba amadi mahakna sinkiba plan aduna mahaki leijariba lantum khara aduna atopa state amada nungaina leiruraga loire haiduna khalliba asigumlaba himat police ki makhutta taki Masining asigi nifuganitoy suba late night story. Tabiriba singi thamoida kari phawibagi. Ngasigi tangka kasi case ani puduna lakchari. Ngasigi tangka kasi da mamangda sanduk chakriba case sing asidagi khachitang tonganba makalgi adugumlaba case mani. Ngasigi case animak Delhi da thokkiba ngakani. English sing ani 18. January gi tha horokpada thokkiba dugumba thokdoga makang. Mapom asida yamna ngakpa case ama kakthokki asigumlaba Kriti Nagar hariba mapom asida angang nupi macha sahi mapalom suraba nupi macha ama mangkhiram mahak masagi yumgi yena kharomda sanaduna lerambadagi manak nakpa aduwaida leiba mapam amadagi angang asina thorokpa matamda miyoi amana mahakpu themduna pukhiba asiguma manki adubu angang asi panakuni yumda halaktraba matungda police ta imung manungna complaint tawki asumna complaint tawba adudagi angang gi khungul liba hukki tipam khangidi numituma angang adu yumda halakhidamte masigi matungda imung manung yamna wanaki police ki miyo su karigumba khungul amata leitabana thibada awaba haibudu oiki adubu police na thisinbadi lepramde masigi makha tarakada Matangi numit amu gyorok. Matangi numit asu angangi khongul adu police na liram. Adubu kari gumba mato pilot. Yam nangak di bawah pamana. Numida ngairam. Angang adu yum adu gi manak nakpa irap lap taba mapom mamada.
angang nupi machadu thadokrakri masigi manungda imung manungna angang adu angang phangbagi haraujabadi haraujai adubu imung manungna yamna wajarami maramdi angang asi kanagumba miyoina rape chathakibagi kudam phanglami masigi matungda angang adu hospital da puduna examine tawki police na makhatana angang adubu faraga rape chathakiba miyo adu kanano haidano khongalliba hauki adubu matau karamnadi angang aduda rape chathakiba mini haidano police na mikup aduda di puthokpa ngongodore masigi matungda manak nakpada chingnaba miyoi kaya marom asigumba thodok asida yawrambe yai haina chingnaba sing police na machin hangba hauki adubu kariguma mata khangba ngamkide asumna thodok asi Madhu Bihar, Gazipur, Sakarpur, Kalanpuri hariba mafam sing asida numit khara khara gap leiraba matungda chahi mapan nipan chahi tara hariba sing asigi manungda leiba angang mathang mathang numit kanaraga hariba thong asiga manana chathaba horakiram police na case asigi da motkok amna saba hoki masigi matungda manak takpada leiba angang sing aduna mangki haiba mafam adugi tongan mafam kaya da khilliba CCTV footage police na thiba hoki adubu angang manga makhoina mangkiba adugi mafam sing da CCTV amatta leitaba ngakto oikiram masigi matungda ikon bagi taruk suba mangliba angang asigi mahaki yum adudagi khajiktang lapa mafam amada CCTV panba makhagleram masigi CCTV gi footage si yengwa matamda angang aduda mamai makok khomjenba mioi amakhangna chocolate kumba karigumba achapot ama paraga taruk subagi angang asi themdun wari sabagi mowong ama CCTV footage to ukiram masigi matungda CCTV footage adu kitang lapa maramna maya khara sengba watki adu police na hariba CCTV gi asigumlaba gari uriba mafam aduda number khangna nabagi damak yamna kan honakiram adu gari adugi number di lap kibana mayak sengdabadagi khangba di damak mamkidre masigi matungda informer kayada hariba miyo asi masak khangmra haidina police na tian kiram kariguma lang lalang jena mata lekide asumna mamanggi mama angang taruk mathang asigumba mangkiba asida angang mangadi pomnamak asi rape ki tabak chatharaga thadorkiba ngatani angang sing asi amata hatkidi masigi matungda police ne yamna ngak angang sing asi mahangna rape chatharabasu angang sing asi amata hatana thadorki adurabadi mahaksi psycho rapist amu iramasu ye asiguma sina mahakki aningba pamada chathaba mi mu irangadi police na sumna khankiram thijanbe aba thijanki adubu langla langjin phangkidi adubu akon bagi mangliba angang asidi hairiba numit adugi athingba numidang wairamgi matamda miyoi kharana thingnarakpadi angang adu mafam aduda leire haduna police ta pawpirki masigi matungda police mafam aduda chatki taruk suba angang adu lamhang amada leramki angang adu yamna kaptuna leram masigi matungda angang aduna leiramliba mafam adu crime scene police na check toba matamda CCTV da ukiba scooty gari adu mafam adu leiramki adubu tasena mak CCTV da uriba gari aduga gari adugi number ga chap manabra haibadi police na lamchin bungam namdi maramdi CCTV da makoinu ukiba gari adu number khangum ngamkidi adubu angang adu themduna pukiba mi aduna mahangna thoriba gari adugo machu manaba maramna soidana maki rapist aduna hundok lamba gari oiramgani haiduna police na khankiram masigi matungda angang manga da rape chathakiba siguma mioi loinana taruk suba angang phakraba matungda
ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯔꯥꯎꯈꯤ ꯒꯥꯔꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯒꯥꯔꯤꯒꯤ ꯃꯤꯡ ꯃꯗꯨꯗ ꯊꯤꯕ ꯃꯇꯝꯗ ꯃꯅꯤꯁ ꯆꯦꯙꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯁ ꯆꯦꯙꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤ ꯃꯅꯤꯁ ꯆꯦꯙꯥ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯟꯐꯣꯔꯃꯔ ꯀꯌꯥꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛ ꯃꯃꯩ ꯊꯪꯗ ꯄꯨꯂꯤꯁꯀꯤ ꯈꯨꯠ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯐꯥꯈꯤꯕ ꯃꯐꯝꯁꯤꯡ ꯃꯗꯨ ꯕꯤꯍꯥꯔ ꯒꯥꯖꯤꯄꯨꯔ ꯁꯀꯥꯔꯄꯨꯔ ꯀꯂꯌꯥꯟꯄꯨꯔꯤ ꯍꯥꯏꯔꯤꯕ ꯗꯦꯜꯂꯤꯒꯤ ꯅꯣꯔꯠ ꯗꯦꯜꯂꯤꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠ ꯄꯤꯖꯕ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯒꯥꯔꯤꯗ ꯇꯣꯡꯂꯨꯁꯤ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯄꯨꯔꯒ ꯃꯍꯥꯛꯅ ꯆꯠꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯀꯔꯤꯒꯨꯝꯕ ꯐꯨꯕ ꯆꯩꯕ ꯑꯃꯠꯇ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯌꯥꯝꯅ ꯅꯛꯄ ꯖꯒꯥꯗ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯁꯤ ꯊꯥꯗꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯍꯥꯛꯀꯤ ꯁꯥꯏꯀꯣ ꯔꯦꯄꯤꯁꯀꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯉꯛꯈꯤꯔꯝ ꯑꯗꯨꯕꯨ ꯇꯔꯨꯛ ꯁꯨꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯅꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯍꯨꯟꯗꯣꯛꯂꯤꯕꯅꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯐꯥꯈꯤꯕ ꯑꯉꯥꯡ 5 ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯕꯨ ꯇꯔꯨꯛ ꯁꯨꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯃꯗ ꯃꯍꯥꯛꯅ ꯊꯝꯕꯗꯒꯤ ꯑꯉꯥꯡꯁꯤꯅ ꯃꯍꯥꯛꯄꯨ ꯀꯤꯕꯗꯒꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯃꯟꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯇꯣꯡꯂꯛꯄ ꯁ꯭ꯀꯨꯇꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯏꯀꯣ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯆꯠꯊꯔꯤꯕꯅꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯁꯨꯝꯅ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯊꯦꯝꯂꯒ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯤꯆꯠ ꯑꯁꯤ ꯆꯠꯊꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯐꯥꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯤꯒꯨꯝꯕ ꯖꯒꯥꯁꯤꯡꯗ ꯆꯠꯂꯒ ꯄꯤꯛꯂꯤꯕ ꯆꯍꯤ 8, 9, 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛ ꯄꯔꯤꯡ ꯅꯥꯏꯅ ꯁꯤꯔꯤꯌꯦꯜ ꯅꯥꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛꯅ ꯍꯥꯏꯗꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯃꯃꯥꯡ ꯊꯛꯇ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯑꯉꯥꯡ 5ꯗ ꯔꯦꯞ ꯆꯠꯊꯈꯤꯕ ꯂꯣꯏꯅꯅ 3 ꯁꯨꯕꯒꯤ ꯑꯉꯥꯡ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯇꯥꯔꯕꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯠꯄꯅꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯔꯦꯞ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯔꯥꯏ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯆꯍꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯔꯦꯞ ꯆꯠꯊꯔꯕꯗꯤ ꯔꯦꯞ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯅꯧꯕ ꯔꯨꯜ ꯑꯃꯁꯨ ꯆꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯅꯤꯁ ꯆꯦꯙꯥ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯑꯥꯏꯟ ꯁꯦꯝꯂꯕꯁꯨ ꯑꯔꯤꯕꯕꯨ ꯁꯦꯝꯂꯕꯁꯨ ꯄꯣꯛꯁꯣ ꯑꯦꯛꯄꯨ ꯂꯩꯔꯕꯁꯨ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯁ ꯆꯦꯙꯥ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯇ꯭ꯔꯤ ꯃꯁꯤꯅ ꯉꯁꯤꯒꯤ 94 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯦꯁꯅꯤ ꯑꯅꯤꯁꯨꯕ ꯀꯦꯁꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯇꯝꯖꯒꯦ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯏꯪ 2017 ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯥꯔꯒ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯉꯛꯄꯁꯨ ꯌꯥꯏ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯏ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯗꯦꯜꯂꯤꯒꯤ ꯁꯥꯎꯠ ꯕ꯭ꯂꯣꯛꯇꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯡꯈꯤ ꯃꯍꯥꯛꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯊꯦꯝꯗꯨꯅ ꯄꯨꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯈꯤꯕ ꯃꯤꯗꯨꯗꯤ ꯀꯅꯥꯅꯣ ꯃꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯑꯍꯥꯟꯕ ꯐꯥꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯆꯥꯄꯣꯠ ꯄꯤꯖꯔꯝꯃꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯐꯨꯁꯨ ꯐꯨꯔꯝꯗꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯁꯨ ꯀꯞꯍꯟꯗꯦ ꯔꯦꯞꯁꯨ ꯆꯠꯊꯈꯤꯗꯦ
ꯑꯗꯨꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯉꯥꯡꯗꯨꯒ ꯂꯩꯃꯤꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯔꯒ ꯃꯍꯥꯛꯅ ꯄꯤꯖꯅꯤꯡꯕ ꯄꯤꯖꯔꯒ ꯃꯤ ꯈꯪꯍꯟꯗꯅ ꯂꯣꯠꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯛꯄ ꯖꯒꯥ ꯑꯃꯗ ꯑꯉꯥꯡ ꯑꯁꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯐꯝ ꯑꯣꯏꯈꯤ꯫ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯈꯤꯕ, FIR ꯄꯥꯟꯈꯤꯕ, ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯈꯤꯕ, ꯀꯣꯏꯊꯤ ꯊꯤꯈꯤꯕ, ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯃꯍꯥꯛ ꯈꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯅ ꯅꯤꯡꯊꯤꯖꯅ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯣꯏꯗꯅ ꯃꯍꯥꯛ ꯆꯦꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯔꯤꯕꯅꯣ? ꯔꯦꯞꯁꯨ ꯆꯠꯊꯈꯤꯗꯦ, ꯑꯉꯥꯡ ꯑꯗꯨꯁꯨ ꯐꯨꯈꯤꯗꯦ, ꯆꯩꯁꯨ ꯆꯩꯈꯤꯗꯦ꯫ ꯑꯆꯥꯄꯣꯠ ꯄꯤꯖꯔꯝꯃꯤ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯀꯣꯏꯕ ꯄꯨꯔꯝꯃꯤ, ꯃꯍꯥꯛꯀꯁꯨ ꯂꯩꯃꯤꯟꯅꯩ, ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯗꯦ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯨꯝꯒꯤ ꯑꯅꯛꯄ ꯖꯒꯥ ꯑꯃꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯎꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯪꯀꯜ ꯑꯃꯒ ꯀꯣꯏꯕ ꯆꯠꯂꯨꯏ꯫ ꯑꯪꯀꯜꯅ ꯑꯆꯥꯄꯣꯠ ꯄꯤꯖꯩ꯫ ꯑꯪꯀꯜꯅ ꯀꯔꯤ ꯇꯧꯏ? ꯑꯉꯥꯡꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯪꯀꯜꯅ ꯑꯗꯨ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯩ, ꯑꯗꯥꯁꯨ ꯄꯤꯖꯩ, ꯑꯗꯨꯗꯁꯨ ꯄꯨꯏ, ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯉꯥꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯗꯨ ꯆꯤꯡꯅꯕꯗꯒꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯐꯥꯎꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄ ꯄꯟꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯊꯪꯅꯕ ꯅꯨꯃꯤꯠ 4-5 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯕ ꯀꯦꯁ ꯑꯃꯃꯨꯛ ꯊꯣꯛꯈꯤ꯫ ꯆꯞ ꯃꯥꯟꯅꯕ ꯀꯦꯁ ꯑꯁꯤꯗꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯑꯆꯥꯄꯣꯠ ꯄꯤꯖꯈꯤ, ꯃꯐꯝ ꯀꯌꯥꯗ ꯄꯨꯈꯤ, ꯑꯍꯤꯡ ꯑꯃ ꯂꯦꯟꯈꯤ꯫ ꯃꯔꯛ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯊꯤꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CCTV ꯐꯨꯇꯦꯖ ꯀꯌꯥ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯔ ꯀꯌꯥꯗ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯇ ꯆꯠꯊꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯔꯤꯝꯇ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯆꯞ ꯃꯥꯟꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯨꯝꯒꯤ ꯑꯅꯛꯄ ꯖꯒꯥ ꯑꯃꯗ ꯑꯉꯥꯡ ꯑꯁꯤ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯄꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯔꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯅ CCTV ꯐꯨꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯉꯥꯡ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕ CCTVꯗ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯅꯛꯄꯨꯔꯤꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯖꯥꯅꯛꯄꯨꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯈꯜ ꯑꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯒꯥꯔꯤ 2 ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯒꯥꯔꯤ 2 ꯐꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯅꯕ ꯍꯥꯏꯔꯤꯕ ꯖꯅꯛꯄꯨꯔꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ, ꯒꯥꯔꯤꯁꯤꯒ ꯃꯁꯛ ꯃꯥꯟꯅꯅ ꯊꯧꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯒ ꯋꯥꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯊꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯆꯤꯟ ꯍꯪꯈꯤ꯫ ꯄꯨꯂꯤꯁꯅ ꯏꯋꯥ ꯋꯥꯗꯅ ꯍꯥꯏꯔꯤꯕ ꯃꯤ ꯑꯃꯅꯤ ꯃꯆꯤꯟ ꯍꯪꯕꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯕꯥꯏꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯕꯥꯏꯛ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯒꯥꯔꯤꯁꯤ ꯃꯉꯣꯟꯗꯒꯤ ꯂꯩꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ 2, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯨꯄꯥ ꯀꯗꯥꯏ ꯆꯠꯈꯤ? ꯃꯍꯥꯛ ꯑꯁꯤ ꯅꯨꯃꯤꯠ 2-3 ꯌꯨꯝꯗ ꯍꯜꯂꯛꯇꯦ, ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯍꯦꯟꯈꯤ, ꯃꯔꯝꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕꯒꯤ ꯑꯉꯥꯡ ꯐꯥꯕꯗ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨ ꯀꯥꯏꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯈꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯑꯅꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯍꯪꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯌꯥꯎꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯩꯕ ꯑꯉꯥꯡ
lambi de chat pangang no pimsa yam na luna tawi apok po macha de gi su he na luna tawi hai bo wafam sin police na angakpa wafam ma phauki mi gi macha no pi luna tawga macha no pi mi ni gi macha no pi pok padu bu phara ga luna tawgadra angakpa phauki adu buta singna mahaki khungul liraga mahak thingnarga wari sanar kan khangani hai bo wafam sin masigi matungda haidiba nupa si local cable tv amada su thabak toba loinana cable semba su chat padu ma mi moram masigi matungdi mung manungda gi mahak ki mobile number loki police na mahak ki mobile da micham sarga janakpuri mafam asida leiba yum amada cable yadre cable line do muktung sembiu haiduna phone tawduna haijillaga mahak pu mafam adu kauki mahak ki motorcycle thawraga laki amadi mafam aduda police lei haiba ma khangite adubu cable sembagi namada mahak kawraga mafam adudagi fakiram asumna phaba kanda mioi adugi misak mawong mataw criminal amagi natraga psycho leiba natraga yamna tamthibagi mioi amoramthi chamjaba mioi amagi masak mataw do leram police na ngakoi adubu angang phabada chenabani na wahang pahangba hoki matam aduda manai ki tasingnamagi mahak angang no pi ma yawba pami adubu mahak ki imungda asumna angang no pi ma yawdaba asina maram oirakanda lambi de chatpa angang no pi masasing mahak ni yam luluna tawje asumna lambi de chatpa angang singda chocolate piba makoi gi aning ma thunganba leiu haiba leiba koiba chatpa mahak ki gari du koi pupu loinana numidang amasu mapam ahangba mada adum leiminaba adubu angang aduda masak kari mata soktaba mathangi numita mama mapana wanaram lagani angang asi soidana thinaram lagani asumba wakhan khalakanda yum adugi anak parents maya amada angang asibu hanagum achaput leiraga thadumba masigi mathangda ani suba angang asisu asumna tawi haiba wafam asini mahaki wafam aduda police na thajagadra adubu masina topa atopa case amato su leitabani na sumna tangi case ani khak tokiba loinana case asigi matungina imung manungda angang sing asu tekta kaidana lakiba amadi angang sing adugi phibam su karigum amata sokidaba loinana police na kawraga angang sing adu amamam to oina su wahang hangki matamaduda uncle na kari tawi karai the bad tas good tas munna hangkiram adu angang sing aduna su uncle de khoibulu na tawi yumda lebi yada ba chapot loina lebi uncle ko koiba chatpasu adum chamini adugo wari su lebi numidang wabadagi tungki loiraga mathangi nongalakpada yumda uncle duna thinbiri asumna angang asigi machilani se smaina chamana na khungki adubu nupa aduna mahangna migi macha adubu mahangna macha no pigum nungsi jarabasu mahangna thangni bo khongthang adudi ain gi mideng dadi aran bo khongthang haibaduni angang sing adu da phuki de chaiki de luna tawki adubu kari cherak pirakadagi haibadudi khangba ngamte kidnap angang pharubagi adugi maral da pirakadra natraga rape makti chathagi dabanina kari dandi pirakadagi haibadudi yengina batari masini ngasigi ni phomdoi suba case asida case ani puruktuna athengboda diamond radio tabiriba singi mafamda ahanbada angang taruk phaduna angang manga rape tawkiba loinana manisada police ki judicial custody da kari cherak pirakadagi haiduna ngairiba loinana akon bagi phaki basigumba chamjarba miyoema adubu mahakki machanupi yaudi haiduna migi machanupi pharaga mangna luna tawduna achapot pijaraga thadoki purabasu phaba haibasidi phabani kari cherak pirakadagi haibadudi yengmina batari ngasigi damakta di matang asidani pumdoi suba tangkak loisinjari
Hojik tabikhre late night story nifunithoi amadi nifumdoi suba angakpa case homgi tangka ama thoram lanthokna tahanjariba si megahertz 90.0 da sandokjariba wahong radio amadi diamond tv gi thoram paring singni YouTube amadi Facebook ta lebiriba singna inspector tayagi anoba episode lising amaga chambri yankai manga suba tangka kidamak mathangi page ta pung ama tarakpa matamda lakpiyu 90.0 wahong radio gi oina makal matel isai kurol tamjagi ngaki onadi mayamdagi lapthokchari pumnamakpu khurumjari